yam nungaijadaba yam pendaba tasingna haragadi hojik manipurda chahi amma makhai hen henjalaktroba manipurda thoiba irangse tasingna haragadi mayamadi hai akoina su hai pendaba mayamam lei prime minister wangang de rahul gandhi na du hai prime minister wangang de opposition na du hai ruling na du hai ada hai mayam leigre ngarang thoiba thodok nungaitaba thodok akoigi kautrukta chamjaraba maunaha ama leigidaba magi macha sokpa yauriba press media sokpa yauriba state police force aduki matik sokpa yauriba sigi thodok chapmanaba mayam ama tamthiraba mayam am se chahi ama makhai dagi hena akoi manipur se thola abane thopisi da kedawe haiba matamda koina yam nungaijadabadi koina pendabadi karino haiba matamda prajanadi lauri tholi basi kanana no metang ahumda kuki illegal immigrants singsina kuki terrorists singsina sophisticated weapon pairaga haurakkiba rally dagi thonggibani ko haurakibani ko haibase leptana hairi sophisticated weapon pairaga tawgibani haibase akoi praja singna hairi local media na hairi everyone na hairi ba akoi da yam nungaijadabadi akoi da chingnabam phawra ibase karino akoi na haibada mapangi akoi gi national gi prime minister na wangangde nungaite mana wasida lakte haibagi pendabam leire opposition na Rahul Gandhi lami laramde haibagi sigumba mayam sigi maraksida akoina yam nungaijadabdi kaino haibam tamda Narendra Modi na wangang bangang da wari tosi Rahul Gandhi na sila amba lam da bai wari tosi every akoi gi mapan gi wari tosi ba akoi state leaders sing sina asingba achumba kanana no akoi Manipur lan hori base kanano culprit se kanano dandipi ga dabase si Manipur hori irang se kari dagi no kanano toholi base separate administration di pihal aroi na political party khudimang na lauri adu kanana no separate administration lauri se haibase masak thok na point to ngamdrib se karigino haibaduna ngasi bogi problem se solution phangdribagi madam se sina achobong oirani haibagi chingnabam chu leire ba koida madam di karigino haiba matamda ruling phangi assembly da ngarang nahan phangi da ngari assembly marakta su khara phangrabani phambasida agenda number 1 da puthoktriba karigino prioritize the immediate neutralization of the Kuki narco terrorists who are in pursuit to divide the Manipur's administrative and territorial integrity haraga agenda number 1 da puthoktrib se karigino ba quite first adu hana puthokadabane Kuki narco terrorists singsina tawribase makoina pariba khulai si ahenba khulai ni ko ichamchaba mi ama village defense force na paiba yaba natte ngarang tawri disu first time ni drone bombing na tawribase ichamchamba ekta akoigi thangam paina raga khuchu khulai masam paina raga tawba la natte adu taragadi sigi posi akoina point tawba ngamdri karigino Manipur kaningma singnadi aseng achumba laujaba local media na su haijaba Kuki larawa singsina sumain tawredi haiba adubu representative oiriba akoigi damta document oina officially oina chida chatlaga mapanda complaint oina chatkadaba sing assembly da oiro parliament da oiro manung da oiro mapanda oiro ruling da oiro opposition da oiro kanam da direct akoi state leaders sing sina representative sing sina Kuki illegal immigrants Kuki terrorists na koi na tawbadagi akoi Manipur se thugaina ba tawrabani ko Manipur changjal abani ko Manipur se mangna ba tawrabani ko India se mangna ba tawrabani ko haibase haiba ngamdri se karigino haibasin aduna ngasi bogi problem solve tawdri ba se makoi da point tawdabaduna mapan gi su makoi da complain ama official oina record oina laktrabadina makoi da su haibadi samudai ani community ani khatnabagi type ta sum urabnina problem se solve tawdrabra na khalapam su yaure makoi da aduna assembly da su khanabi gadamne makoi Kuki narco terrorists se kumain tan thokadabano makoi se kumain akanba action ama ultimatum logadabno hai gadabani parliament da su lawgadabne akoi Manipur thoiba irang se si Kuki narco terrorists na thon bani makoi se amtang achowa panis ama tawbiro indigenous people myam sigi yum mai thagrabane warabani huzik haibase direct point to point ngangbiyo ba point to point ngangdabida akoigi direct point to ngamdabagai koi thuoga nakoina na tom tawleibase sinam official oina documents oina official people representative to ngangatrabadina prajana laure na kaidogdoi nom da habirone ado sigumba mayam sina akoigi Manipur gi problem se solve tawdabagi achaw maram ama leire haibase si haijaningi aduna state leaders sing political leaders sing official party representative sing na immediate meeting oigera akoigi direct ultimatum akoi unanimous oiba decision am long bagi damakta neutralization of the Kuki narco terrorists who are in pursuit to divide the Manipur administrative and the territorial integrity mokoigi mayok ta achoba action am long ba unanimous decision ama irrespective of any political party it may be opposition or ruling se si pura punchal laga tobiro mapanda la riba representative MP sing na su opposition oigera ruling oigera du thibiro anu direct Kuki illegal immigrants sing sina ko Manipur se landarakpani Kuki terrorists sing se landarakpani haibase haibiro direct point na ngangbiro ba tawai ba pochida aduna direct wangang mangamdaba official mina direct point taw ngamdaba dagi ngasi akoi problem se sibok chatharakpani ko haibagi akoi da nungnang ba ma pokchare aduna tasengna
Ladiba leaders sing, it may be internal leaders or external leaders, Ladiba leaders, Mamma representative, Makoina Ngangbadana, official record Oiduini, Makoina direct to Olive Manipura crisis to Olive Kuki na Lali, Kuki terrorist sing Torapani, Makoi dangerous ni, Makoi Manipur Tugaina Tore, India Tugaina Tore, direct point Toraga Haiba. Adu target adu official record to sakkaneba akoi prajano in law lere media in law lere ba koidi aduna siga soibedagi ngasi sahi mo makai yokselapane haibase ai haizaningi mayamda. Thank you so much.